Ay, mita. ngasi December gi tarik 3 asida Manipur Excise Commissioner gi ayaba ama lauraga Indian made foreign liquor whiskey amasung rum liter 234.89 beer 2 liters DIC liquor 72 liters hariba asi pulapuna liter 326.53 oi hariba liquor sing asigi market value da price na 1,55,787 asi hauji akoi Jiribam police excise Jiribam amasung CADA ga loinana pulap manghankhre